ꯂꯣꯏꯅꯕꯤ ꯁꯤꯔꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯇꯤ ꯄꯤꯕꯤꯗꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯋꯥꯈꯜꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯣꯏꯅꯥꯝ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ 5ꯁꯨꯕ MR ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯥꯔꯣꯡꯗ ꯄꯣꯁꯇꯤꯡ ꯇꯥꯕ ꯊꯣꯉꯥꯝ ꯏꯕꯣꯍꯜꯒꯤ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯄꯨꯊꯣꯛꯇꯨꯅ ꯊꯥ ꯑꯁꯤꯒꯤ 13 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯣꯏꯅꯥꯝꯒꯤ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ngarang numidang oinam mamang lekai ward number 5 ta leiba leikhidraba thongam iboholge machanupa Dinesh na paumi singda phongdokhibada mahaki apokpe thongam maipakpe chaliba tha sigi anida ikhang khangogdana wantharakpadagi rims ta laikan raktuna lakhe mahaki apokpa mapada mamagi anabasi phibam lui haiduna mapada pau pikhe maduda mahagna mapana suti launanabagi damak mamagi layeng bagi che chang yauddrabade suti loba yadre aduna che chang thar u hairakpadagi thangnaба numitang ahumda WhatsApp ki khuthangda se sangsing adu thakhe mahaki apokpe mama asi haukiba tang mapanda laikanaba ngamdana laikhidre wafam asi mahaki mapada khanganbada senior officer na suti piu yadre haina khangalaki haikhe sairak sidai khang khangogdana mahaki mapa ibolsu laikhidre haina pau pirakpa si chingnai miyoy amabu mental harassment piduna punsi mangan bada senabo officer sing matik jabe action Manipur lengak na lokhat piyo misi asigi matang da oina maira paibi apun balup ki secretary chongtham anobina thongam ibolge misi asi yamna laibak thivane Manipur asi lo leiba laibak ne officer amana tawning ba tawba mahaki makhada leiba sifai sing da awaba piba se yamna laibak thivane lakliba tang taraga mari fawbugi manungda misi asida senaribo officer sing sairak pidrabade ibolgi asi bhakchang lawroi amadi laingakna misi asigi matangda mijeng changbiduna thigatpiyo natrabade miyamga loinana akanba khongjang changsinaba sem sare haikhe pauna brajabasibu lana uhanba tribal leaders of freedom struggle comic book Manipur da yonba thingle JSCC pauna brajabasibu India ki freedom struggle da saruk yakiba tribal leader amani haina Amar Chitra Katha Private Limited na phongba tribal leaders of freedom struggle koba comic book ase Manipur da yonba mahiroi lup marina athingba thamli haina MSU MSF KSA amade suki apunba Apex body ama oiriba JSCC gi convener S Vidyananda na press da thorakpa cherola man haire cherola sin hai ningthau panduna maning makha tamna leingak chaduna leramba iramdam asibu British na khudum sanana bohonarakpada thongna phana marai ba ke maning tamba ngak na bohonabada thokiba Anglo Manipuri War 1891 da achouba thodang laukhiba thouba ipa ipusingi manungda yamna maru oiriba pauna brajabasibu India ki freedom struggle da saruk yakhiba ama oina uhanduna pauna brajabasi ase India ki freedom struggle da saruk yakiba tribal leader amani haina Amar Chitra Kathar Private Limited na phongba tribal leaders of freedom struggle koba comic amada yauramba si yamna laibak thevane asigumba thong ase MSU MSF KSA amade Suki apunba Apex body ama oiriba Joint Student Coordination Committee JSCC gi maikai dagi akanba mawong da condemn tawi haire Serol asin hai asigumba thawong ase ningtamna panduna laksaba laibak asigi puwari ge liglam chatpo serana na puna bohonavane asigumba thawba ipai pusingbo mingsat thianba amade athawba sing aduna iraiba ke ningtamba ngaknaba kadkhiba igi mamal adubu karyam kathainaba asigumba makhalgi thawong ase Manipur miyamna ngakpi bangam loidaba mane maramaduna tribal leaders of the freedom struggle koba comic book asigi ayiba made Amar Chitra Katha Publishing House na Manipur miyamda lali haina sengdokadabane loina na lairik asisu Manipur da yonbada mahiroi lup marina thingba thamlei maramaduna kanagumba bookstore amatana hairiba lairik asi yonbidana basu JSCC gi maikedagi appeal tawrakle SSUM na lainga ki school yang silubada mahiroi masingdagi oja masing ni hena lairamba thengnarakre Socialist Student Union of Manipur SSUM gi skill inspection team na ngasi lainga ki mahiloi sangge phibam yangsinbagi makha chatharak poina Mahatma Gandhi Samrak Junior High School amade Sagolmang Higher Secondary School da yangsin khongcha chatkre haina SSUM na thadorok pacherol amana phongdorokle serol asin hai yangsin khongchat asida Mahatma Gandhi Samrak Junior High School da oja masing na mahiroi masingdagi henna lairamba thengnabaga loinana mahiroi leitaba class phauba yawramki amade oja singna mahiroi lakpa ngai hore ngasigi laingakna education da akanba mijeng changduna thorang kaya ama paikhatle masigi manung channa star education fanglaba oja ahumsu yawramkhe school asida oja kunga taruk leiduna mahi tambi hore
ꯑꯁꯤꯒꯨꯝꯂꯕ ꯑꯣꯖꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯖꯥ ꯂꯩꯇꯕ ꯃꯐꯝꯗ ꯊꯥꯕꯤꯔꯒꯗꯤ ꯍꯦꯟꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯒꯣꯜꯃꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯣꯖꯥ ꯂꯥꯛꯄ ꯉꯥꯏꯍꯧꯔꯦ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯍꯩꯔꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯩꯉꯥꯛꯅ ꯃꯇꯝ ꯉꯥꯏꯕꯤꯗꯅ ꯑꯍꯥꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫